lamdam asigi haithoi singthoiraba angang sing khangdoktuna national level fawba puthoknaba education department na thabak kaya paikhali haina education minister TH Radheshyamna phongdokkhrai Lomi kaya na sinfam thadoknarakpa amadi naha oiriba singna lomi gi sinfam asida mai onsin batan bana lamdam asida sathok watpagi asoba masak ama oiribani haina Central Agricultural University gi Vice Chancellor Dr. M Premjit na phongdokkhrai Malem gi tungan-tungan pa mafam sing danga si pangtholiba World Farmers Day gi thorunga mari lenena Imphal East amadi West gi tungan-tungan ba lofam sing da yum sajilakliba kaya sigi matang da lomi sinmi apun baluk lausal gi thomi singna hakthengna na satuni yengsin khre Loktak Lake Tourism Development Cooperative Society Limited Sendra gi nauna thunglaba bot sing sangaduna service hokre YK College Wangjingna sinduna Indian Constitution gi matang da nongmagi oiva seminar amangasi college asigi mini conference hall da pangthokre Assam Rifles ki kangbu amana mioi mari Jaupi dagi Imphal tamna truck mari da ain kaina khangra upuramdagi fare hairi Citizenship Amendment Act CAA bu yaning da phongthokna ngasi masing yamlaba khongjang loisingna Delhi da leiba UP Bhavan da thomjin khre khongjang loi kya police na fazin khre Laibak thiba thodok amada laikhidraba paumi thangjam dijamani atopa bing nanaugi sahigi kumon thoramga mari lenena thangmi banchairau singda leiba laikhidraba gi ningsing khumam da paumi amadi miyamna haikal eka tamduna ikai khumnaba utkhrai